National Highway Pakthokpagi compensation fangdaba singdagi sen kakhiba KNF na namduna sign to holaga kakhibani habagi cherolam sung thoklagli masida Kangpokpi district manungda paikhatliba National Highway Pakthokpagi paikhatliba project ahumna solaba miyoi singda singi kuki khulai paiba loop kuki National Front KNF na ahang bachebang da khuje khom laga miyoi sing adudagi phangpham thokpa compensation senfam dagi sen kaktharaga phangle hari ojama sida hairiba khogi National Highway si pakthok kibasigi kaithareli senfam si karor chahunga kun dasmit yankai gani thoini adumak pu masida hairiba masida soklaba miyoi sing china phangadaba compensation sigi phangpham thokpa si 50% bo yona phangdre hairiba kuki gi hariba KNF na namduna ahangba paper da sign ta holaga kakhibani habagi statement amsung thorakli masida natana khogi naga taba ichilang singi mafam lamda makoina Tiger Road German Road semgani habagi issue masu tawdana hojik khoi ngarang handagi akhogi naga ichilang singna khongjang jangsan basu leptri ojama sida Kuki Maitai ga Kuki ga Kaki warol natana even Kuki taba inhabited oba mapamda Kuki gi area singda haiba Kuki gi su group singi makoi maming thon makhot pa haiba simaksu yaningda ba Maitai khakta natana nagagi silang sudum yaningda ba ji phongdoragli sigi matang da amuk haiba akoi gi National Highway sembagi sida su campaign makoina namdana sign ta holaga phangpham thokpa compensation makogi phangpham thokpa senpham du su na phanghandabagi wakat ni lai bise sigi matang da diuja kari mot kari ga main thambini akogi illegal taxes me amama akogi underground akogi outlaw group singna takpa aduga lowba siga mari lenaba hiram sida miyam da piriba impact hai thare masigi matang da opinion pijaba taragati terrorism is a hand that it cuts the hand of its user and ama haibudo city akogi sengna harakanda nongmei paiba khulai paiba haiba kangbu se masina akogi atopa kanglup furup tuga yanadaba atopa kanglup tu khaktada masina effect togani masina impact pigani natragana akogi lengak ta khakta impact pigani haba adu yakaknaba kaisu leite magi crown magi base magi miamdo adu so masina adum hallaga impact pirakani haba se wafam che masidi aina haijaningi se aduna terrorism is like a sword that it cuts the hand of its user haba wafam che siga sigi wafam jirai pragni noi pai sing che hallaga dum mai miamda adu impact pirakada dum kangpu mani na edumaina fil tawai ados anisubada akogi illegal taxes me amama impose to maruina ching the base to ba lalho loop sing nai batare akoi kuki khaktagi nate nagagi leriba lalho ba loop sing shu dum tawiko ado hauji ki wafam chida kuki gi lalho ba loop sing na tawbagi wafam moina hauji paper gi poche court tawre ado maruai bati kuki khaktagi lalho ba nate ba nagagi lalho ba sing shu illegal taxes me amama lambi da natraga te hiram ke amada tawe ba do hauji ki highway pakthokpagi matang da laiba compensation se moi gi yam achouba exchequer moina lawra bane ba lalho ba sing dona yam chou senpham ama leire masi akoi ba akoi kaino upai ma toraga paani hu akoi masi hijack to da yate masi pai ho da yate lau da yate haba khalamani aduna madu hijack to na baga mari le na ba makoi proper planning am toraga akoi hari paisa sing si hijack to bo mani ha na do lawe swai matang sita kamaina sugumba lalhoba loop sing sina paisa sing si hijack to ba ngami bano ado paisa pi ga dori ba si kanana no paisa pi ga dori ba kangbu duna direct transfer DBT transfer se direct beneficiary transfer se masi tau taba chala
magi account direct transfer tau taba chala adugi account direct transfer tauraga kamaina hairiba paisa singsi hijack tau yari bano paisa singsi hijack tau yabagi mechanism ma swai da leihalli se masi paisa piriba kangbu duga paisa lauduriba kangbu siga paisa hijack tauriba kangbu siga ani sigi marakta ifong phong na puksel sieng daba relation am leireba understanding am leireba सिनेबा ख्वाइदगी लुरिसि स्वाइ मतंग सितनी सेंटर ज लैरिबा अदुबा लैंगाक बा लुसिंगबा सिंगसिगा अदुबा कैनो सिंगसिगा अखोइगी आउटलो एलिमेंट सिंगसे मसिगा अखोइ मनुंगदा तोंगानबा अंडरस्टैंडिंग अमा लैनबा जातला हाइना अखोइ मियामना हेक फील तौरिसि स्वाइ मतंग सितनेबा अदो हाइरिबा कांगु सिंगसिदा पैसा पीबा अदुगा मखोइना पैसा फंखिबा हाइसे मसि सेंटर द लैरिबा लुसिंगबा सिंगसिना मखोइगी लैरिबा कैनो सिंगसिना एजेंसी सिंगसिना मसि सीरियस होइना लौदबा जाला सीरियस होइना दि लौफम थोयबा इलीगल होइना लुपा अमा खतंग पिफम थोक्तबा मीदा चटली हाइबगी वाकत लाकबा बतबना मना ताद्रिबा मना पंगछलिसिना करिगिनो से स्वाइसिदा कैगुमा मखा इफोंग फोंगना कंस्पिरेसी मखा अखोइ लैबगी ममी चाउना तायबा मसीदी अखोइना याम सीरियस होइना लौफम थोपो फमसे हाइना दुमाइना थमजनिगे ओके थागचरिजा मसीदा